ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯑꯣꯏꯅ ꯍꯧꯖꯔꯦꯀꯣ ꯑꯗꯣ ꯑꯥꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯑꯀꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯛꯇ꯭ꯔꯤꯀꯣ ꯃꯔꯨꯝ ꯆꯪꯗ꯭ꯔꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯉꯥ ꯌꯣꯟꯕꯁꯨ ꯂꯥꯛꯏ ꯍꯥꯏꯅ ꯏꯃꯥꯅ ꯉꯥ ꯂꯧꯍꯧꯔꯦ ꯑꯗꯣ ꯃꯟ ꯀꯣꯟꯅ ꯑꯩꯅ ꯁꯤꯗ ꯇꯧꯔꯤ ꯑꯗꯣ ꯌꯣꯡꯆꯥꯛꯁꯨ ꯆꯔꯣꯡ ꯑꯃ ꯍꯦꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯅꯕ ꯌꯥꯏꯅꯀꯣ ꯏꯔꯣꯟꯕꯔ ꯑꯃꯦꯠꯄꯔ ꯖꯍꯥ ꯑꯃ ꯑꯗꯣ ꯁꯤ ꯍꯪꯒꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄꯥꯝꯕꯤꯒꯤꯅꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯥ ꯃꯆꯥ ꯉꯁꯥꯏ ꯂꯧꯍꯧꯕꯗꯨꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯣꯡꯗ꯭ꯔꯨꯝ ꯀꯛꯅ ꯈꯣꯠꯅ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤ ꯉꯥ ꯃꯆꯥꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯗꯨꯒ ꯍꯋꯥꯏ ꯃꯔꯨ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯉꯥꯗꯣ ꯑꯩꯅ ꯁꯣꯝꯗ ꯉꯁꯥꯏ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯉꯧꯔ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯈꯔ ꯁꯥꯍꯟꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯊꯣꯡꯉꯒꯦꯀꯣ ꯑꯗꯣ ꯁꯣꯝꯗ ꯍꯋꯥꯏ ꯃꯔꯨ ꯂꯩꯔꯦ ꯖꯅꯝꯅ ꯁꯣꯝꯕꯥꯁ ꯇꯧꯔꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯉꯥꯡꯁꯨ ꯁꯨꯝ ꯆꯝꯅ ꯊꯣꯡꯉꯗꯤ ꯆꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯣꯏꯅ ꯄꯨꯟꯅ ꯊꯣꯡꯖꯤꯜꯂꯕ ꯑꯉꯥꯡꯁꯨ ꯆꯥ-ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯣ ꯁꯣꯝꯗ ꯍꯤꯟꯖꯥꯡ ꯉꯧꯈꯠ ꯈꯣꯠꯀꯠꯅ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯉꯧꯔꯤ ꯀꯩ ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏ ꯊꯥꯡꯅ ꯈꯣꯠꯅ ꯇꯧꯔꯦ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯒꯗꯕ ꯈꯔ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯤꯟꯖꯥꯡꯁꯦ ꯉꯥꯗꯣ ꯑꯆꯧꯕꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦꯀꯣ ꯅꯍꯥꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯆꯥꯗꯣ ꯑꯣꯏꯅ ꯁꯨꯝ ꯈꯣꯡꯗ꯭ꯔꯨꯝꯗꯤ ꯉꯥ ꯌꯥꯎꯗꯗꯤ ꯍꯥꯎꯇꯦꯗꯅꯀꯣ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯑꯃ ꯃꯆꯤꯗ ꯁꯨꯃꯥꯏꯅ ꯃꯦꯠꯂꯅꯤ ꯑꯂꯨꯒꯁꯤꯒ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛꯁꯦ ꯀꯨꯞ ꯀꯨꯞꯅ ꯁꯣꯏꯅ ꯑꯂꯨꯒ ꯇꯧꯔꯒ ꯇꯣꯅꯤꯡꯈꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯣꯔꯣꯛ ꯇꯧꯔꯒ ꯃꯦꯠꯂꯅꯤ ꯁꯤꯒ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯄꯥꯒꯤ ꯁꯔꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯒꯤ ꯁꯔꯨꯛ ꯂꯩꯔꯦ ꯏꯔꯣꯟꯕ ꯉꯁꯥꯏ ꯕꯥꯔꯣꯒꯤ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯑꯃꯦꯠꯄ ꯁꯤ ꯇꯧꯔ ꯆꯥꯁꯤꯜꯂꯅꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯌꯨꯝꯗꯨꯒ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯏ ꯉꯁꯤ ꯀꯦꯛ ꯀꯛꯀꯅꯤ ꯍꯥꯏꯅꯀꯣ ꯅꯨꯡꯗꯥꯡꯗ ꯃꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯦ ꯃꯣꯏ ꯃꯥꯡꯗꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯃꯤꯅꯤꯀꯣ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯨꯍꯣꯡꯒꯗꯕ ꯌꯨꯝꯗꯨꯒ ꯂꯥꯛꯏ ꯑꯗꯣ ꯏꯆꯦꯁꯤꯒ ꯃꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯛ ꯀꯛꯇꯣꯏ ꯇꯧꯔꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯀꯣ ꯏꯆꯦ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯂꯥꯛꯄꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯇꯣꯟꯅꯤꯀꯣ ꯄꯟꯗꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯛꯇꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯦꯇꯣꯟꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯃꯥꯁꯨ ꯃꯊꯪꯗꯗꯤ ꯃꯥꯒꯤꯁꯨ ꯄꯥꯂꯤ ꯇꯥꯔꯅꯤ ꯁꯤꯒ ꯃꯣꯏ ꯃꯟꯗꯣꯂꯤ ꯁꯦꯝꯅ ꯈꯣꯠꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯁꯨꯃꯥꯡꯗ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯁꯦꯝꯃꯤ ꯑꯗꯣ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯀꯛꯑꯅꯤ ꯁꯨꯝ ꯄꯤꯛꯇꯛꯅꯀꯣ ꯃꯌꯥꯝ ꯁꯤꯒ ꯃꯣꯏꯒꯤ ꯒꯦꯠ ꯆꯪꯐꯝꯗꯣ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗ ꯃꯐꯝꯗꯣ ꯂꯩꯔꯦ ꯂꯨꯍꯣꯡꯒꯗꯕꯒꯤ ꯖꯒꯥꯗꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯌꯦꯡ ꯒꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯟꯇ꯭ꯔꯤ ꯆꯪꯐꯝ ꯁꯣꯝꯗꯒꯤꯗ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯁꯣꯝꯗꯅ ꯃꯧꯒꯤ ꯖꯒꯥ ꯊꯣꯏꯕꯤ ꯁꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯒꯤ ꯗꯃꯛꯇ ꯁꯨꯃꯥꯏꯅ ꯄꯨꯕꯤꯔꯒ ꯃꯣꯏ ꯀꯛꯇꯣꯏ ꯇꯧꯋꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯦꯛ ꯀꯛꯄꯒꯤ ꯂꯣꯏꯁꯟꯅ mấy mèo này kia cần thế tao đi Chia nó thầu này, hôm nay kia cắt lưỡi cái này, tôi có cặp kia. chia ở ra xin hai mươi chia. Đây, hôm nay kia sẽ cắt lưỡi cái này. Tao được không? Có tôi cặp hộ. Làm gì cơ?
जाऊ दे नंग जाऊ दे 거기다 언니네. 거기다 언니네. Chúng ta còn nâng được đã sang vào nó cong. Chúng ta còn nâng được đã sang vào nó cong. cây hay nó giao chỉ cái tiếng cái đây thì nói cho liệp tôi chè liệp ai liệp này thôi chè nó sao nó phải rất may nó vào nhà liệp tôi đây nó thành चलो चलो 맞으면 씹어요. 난 들어보 맞아 보이지 마. 난 얘기로. 나 봐는 더. 빨리. 오늘 다 들어 오늘 그래. Không con lấy xa biết kia rồi cái chân nó đưa vào ôi cho lấy xa biết kia rồi là không cái nó video cả video để sang để bạn này 손대 들어 나오나 야, 내 내가 내가 맡아야 돼. 남이 또 나고. Bilang tua. cái nó máy nóng mà Ai tăng không rồi thì phải không? mà là ra ngoài đấy nó chỉ 나 진짜 너 정원. 야, 그때 나 가고 가고 보게 되는 거는 이게 봐, 이거 이제 나오게. Giao đổ ra để đúng câu. 거의 너. 나고 ai này cô Nuôi lên tàu ini, nuôi mà nào tôi lấy cho. cho tôi thì video cặp kia 빨리 Nang apply to visa. Mar. 여기 클립 또 보자. Video ni ko ini. 비디오는 뭐 나게 거. Chicken na bidyay fast. Ate no ka no to wala ka no ka no bidyo. Sunjo na tete. Oy. Ate ma apte ni mi la. em có mỗi cái này mỗi ăn được không 자, 너희. 너희도 저희는 뭐 만드셔요? Chân bu chân lin le. 빨리 내기 스타트. 나래도 바로 있는데 잘해. Thế bị mũi lọ. Ina là vấn đề chuyện này thuộc lọ. 손주. 이놈아. 손을 나. 이놈도 버려가. 나오. mỗi cái tôi bị sai 아들 장 짜를 너 가서 집에 찐데 또. cái nó lọt đi bia Lâu lâu. 에 뭐는 한번 Thế đi bia đi lọ. Là tao mấy năm thôi, phải nó tầm tôi năm kìa. 왜 다들 비자마다 다들 이 많이 순준 나오 내 망아야 돼 Chứ thật rồi. 순준
last finishing dia nang dekat hujung mai ni na nalo jadi senang kan awal ni kita jalan nang jauh mana चलो लक्ष्मीता होई दी ईशा चलो ना पूरा नहीं पता ना लोग इसको बोलता है बाइक में इधर मत जाओ यूं सब जाओ तुम्हें फोटो हम लोग अपलोड आएगा अपलोड देखो जितनी किसी की जिंदगी से हम देखो कहीं नहीं क्या जा रहे हैं फोटो आप हम देखो ओके आप हम देखो ये वाला चेक दे Nah, tapi video kasih, mana udah tuh foto? Video kapi dah, foto kapi dong. Kata mereka kata lagi. kayu cari jasa deh aku tuh ada yang lagi kita lagi kali yang dia Kerana aku gak mau bener. Bener. Jadi foto gak boleh. anh thằng tôi kia bây giờ là cả sống này với kìa Voy a hacer con bay nằm rất là cái mày bé được mày được Chi. Mấy nhà tiền lấy nè. không mà tiền lấy mama cái gì Ai đi mà xịt chả vậy? cái đồ gì mà lấy quả mì đâu Bên đây tuổi gái gì? Cái này nè. Biết luôn rồi. Cá bua đâu? Cái rồi. Được luôn rồi. Rồi, mấy cái gì mà tiền có tiền là không có được mà lấy. Bây giờ thì tìm sao? cái gì lo thôi biết nói sao Giá nó không ngoài. 미주야, 뭐 오늘 버전 맞게 하려. Sunita, Yaifabi, Hajatombi, Renuka, Bijoya, Isniha, Anupama, Kunjarani, Latamani. Kaya gitu ya. Si mẹ mà khuyên kungi lấy sao đi ngạc tani. Giờ bây giờ ngu. nâng phổ nâng núi kìa mày đã photo làm được. Last cake finishing Sunita. ôi cái mà bạn lấy Mari cajen dia. Mari cajen. Sunita em macam nupi. Cái này nó riêng luôn à? Oh nanti. Rồi đấy mẹ em hồi chúng ta hẳn là ní. Masih bright. Cái này suka apa ya ini kayak. ôi trời biết mấy em thấy đâu 다들 봐 그러면은. 저희들 라이트 풀어줘 브라이트니스 그래 디 아니. 다들 봐 그러면은. 다들 봐 빨리 제대로 브라이트니스 발라미네. Sina kaya je udar bon gini. Che thoi ka. Doma se charda lai. 배틀러 말해 일단. 이거 맞다.
Dibian hay cái đó Tangan mama yung panto ko lang nila itanda kaya ore lo. Dani. ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯃꯣꯏ ꯏꯆꯦ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯀꯦꯛ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅ ꯀꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯐꯪꯅ ꯈꯣꯠꯅꯅ ꯇꯧꯕꯁꯦ ꯏꯆꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯐꯪꯅꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯐꯪꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ